Haugi haugi aina lezer mafam asli Tungkugi Petri lampak hariba mafam adudani mafam asda Liangmai market mafam kudingi tampaki mafam mari da pangthokeba matungda mafam asda mangarap suku aina pangthokri haugi haugi mafam asda pochai makan kaya ama singda phangba pochai meyam ama tampaki lamsida puthorabni wali makoina singdagi puthorako matamda thinarpa awaba singa amadi mafam sigi walakanda phangapa nungaiba awaba mayam singadu akoina haugiba muangda uriba pot yoliba singsidagi wari mati amatam khina hoi akoi hanadi nangam panda phamrame nangam panda phamma matamdadi pung amadagi ayuk pung amadagi pung truk phau pung truk makai phau dum phame adudigi di akoi phamninga leta di bus parking ni hana phamninga leta di pot poche je na rangale aduga asima phamda he yewba matamda asim pham khoi temak bibi ba matamda ayuk digi nungdang phau dum phamninga bibi se yam nungaye akoi iring tam na poche yon ba phange haisi haningi aidi aduga asigi committee busu yamna thagali aduga loina na asigi committee sing busu thagali aduga akoina baja phama matamda nungsiraba je inausing matai sing tampak gi mising na lakra lawbitradi akogi bajar su marang kaina mapung phana tawba ngamroi adu oirasu mokoina lakraga akoi bu cooperation tawbi bi damak su je inausing busu yamna thagali haisu hainingi aduga mokoina akoina sum haina wana lakraga mokoina lawbitradi akoisu poche yo phang ro hebako adu mokoina lakraga sidal mokoina si phamba matamda mokoina lakraga lawbi si yam nungai aduga yam thagali aduga yaredi akoi Liangmai singi market achauba ama atubo matamda sembiu haibsu haningi Pagi Manipur da kunda minirga sinau Liangmai group hai tare ko moina laga sida akoigi silarang obi bakar amsurom bayai aduga sumai to ga highway ma pan da famdi kosi chumoi si adum thai akoi ni yengaba Koi sani dan da organi boiba ni so yaw gari pot tei si ge yeng da ko duga lambi thong ge sum khar panjaning ba matang gar lei akoi na sum nasi boda dimapur khar chat ba yawi thabu ki matungi na ni sai gan da koi ye wajai sa ko kai koi si men wat sa pa sa lambi si yang ngai to yawi aya mana pot ho ne hen ngam na pho lei ko chanapati dei na mau bukti masih bukti yang lambi bukti nungai adigi amaga nagaling gi har go su kohima bukti amung nungai ti somdai chakim da masih gi matik si hai tare matik ki somni ado go swai gi kharama changmai ko gi disem ko lambi ja ado si bukti di atu matam da pagal kane su tha jai aduga hai riba yobang amoi da lambi ge koina khar u jom gar lei masi kitang manipur gi hai tare koi government side gi ming tahanningi adu masi lambi je adu mati chatpa mi na khangi hai tare yam nuai tre andagi nongju su khar henjin ba su khar lei rabni na ko adu nongju khar hang koi timing January February sum December gi timing jira su khar semaning ba su khar lei adu ga koi gi poche yomba la ko da su nuai ga drawing khalli lambi farga di lambi fa ba si communication fa ba si yam darga ho ni na lambi da thar base ta ga thar da company wari che duga aijening bai bu thoidok pa sidai koina moina laaga si bu laaga moi shawa ba mayam lembe adu bu kai thopira matam kai thopira ga si khou yorutna akoi mateng pangbi si su yam bai adu laiba mi da sun wai adu po chai maman ju dum hong na pange moina laaga koina hek cha da laibu su ngam da ni na mau ko chalu bai ji kana su ngam pon na thieba moi la ga si bo su mai to bi si yam ngai ma chi ai lu chi ai pham sila ga pot chei yon ma tam da su yam ngai ai na ongdo pyramid aduga pot lai ba lai ba mi shin na su ai di ting da phang ga pot ho se ba pham si yam na hom na phang ba gi apem na ngai ba du su ongdo pyramid aduga ko ni la ka da lambi shin adu phadna samjin biraga mo na la ko ma tam da ke na su sa na ba lambi shin samjin bi wai na so apam su pyramid ga ma si badang da video journalist langam bagal na hawgan jaiba Pabati News